ngasi kasamthong apunba manapabi lumna ko aikoi kai wakana nang media gi thongda haijaningi madudi ngarang tang manga ko nungthin gi pung mari amuk taba matam sida oja akoi jam bimol angom chagi yumda masak khangdaba miyoi kharana ojana parliament ta thanggiba wafam dugi maramda mayamda lana uhanaba paukthokpibado tawbiganu si politician gi awai khumsu nasade akoi chumna chum akoigi laikai gi oiba akoigi maira gi anguna sigi wafam ase yaningde hainase akoi uchabani tagumusu oja akoi jam bimol ngangi wafam dudi soina kaidabra haina mayamsu hena khambirabani ko adubu sai karagumbai kuneki kangu khara manba noi kharana lana sandokdo tawbiganu mafam amasung matangi matumina ko mayangi aningba apamba loina unaraga wari sanaba dum loi yaba ngatani hainaba yaba ngatani adu kaisum nataba wafam khagi namaktasu yumda thomjinba oja masasu yumda leiba nati ado masaigi khanghaudana tarko irangdana ko sai mingo akoi mayamdasu kainomadi thondra thang adu tawbiganu mayamna matamsida matangsida sida matungda asigumba maram chadaba amasung impham yaudaba thongsing asi tawbiganu haina maira akoina media gi kuthangda appeal tawjari